Ahan mamagtata Miriel Gaming Shell YouTube channel sige mai kaidagi mayamu bika CNBS na ikok no na taram noksari mayang yama famdo khudol tamchena bagidamakta ngasisu wakal na mapung phana sagasadun isaba full horror story amakak poduna laksari wariya sige mamingdi yo chabi makhong ahum wariya si ingliba amadi laikhidraba kanaga marilinya jabanati pumnamak wakal na semgat sagatun isarakpani Hausik mayangi mafam da sinajari yo chabi makhong ahum poina tamin rasi Johnny Bobo amadi Tony makhoi ahum di lampaki masi amada mai tikkuna magi wari puthukna duna nungai na wari sanari matam chu thengsi laklabani adubu makhoi gi masada akiba amata poklamdi handa class 10 gi exam su kuidri tuition chatna bawa hawdolakpada Tony di lairi ki matang palakpada wa kayaga ngangkhidri magi haibabu satpa koiba langba masigi wa oirabadi thawai yaujaba makok thongjaba Tony bobona bye hantak exam se mai paknaba kana honadaba yadi ado karam kanda tuition chatpa hausi hairibano Johnny na mathang thada haunaba tawrasi ado Tony nangdi kari khaliya Tony di bye lairi ki matang se as itai thongnaida kanana bu hawduk lamli banu khangdeni aikhoi ima papa na su nongan baga ngang ba lepti aidi pela banida lairik hek phaktok baga lairik na ai pari bra aina lairik pari bra gyan ga tadi school gi ozani na tawri dun marolama marep ka mangal ga yeng bada mabuk na ngamba ngakta asi haiduna makhoi masel noklam matam na su sum thengsi laklaba oibana yum da sangna ba hairam bobona bai matam si su thengli yum da sangna ba tawrasidana matam sida mi ka pagi makhola mataraklam aduga lambida mi khara sanari bado kana kaido ba yaurage haidana makhoi su sangsinuna hanglubadadi mi laita ba yaubgi ni haiba khangli Johnny na bai aikhoi lekai ini tharodo siri haine madugi nupido kharadi mayamna haina banine bobona mayamna kari hainariba Johnny na ho lai sanabini pine mana sanaramba lai singdo loisindabagi lekai simong ama tawre haina ban bobona asuk chawkhalaba matam sida kadai digi laino mina kinaba panghaida haijili oirinida adu phareni adu oiradi horen ahing lekpado aikhoi su yaurusidana Tony di kharaga kigan bani haiduna laknarak ibani Tony ipa pakatpa matauda ai ngamloi nakoi satke su satlo ai di yaw ngamloi magi mataudu ubada makhoi ani do nukning manaloi mana ki basi ubada lakna ningba amashu yawi Johnny na karino bai laikai mi laitrabadi ahing lekpa masana tabani ai khoi yum da pau piram naga thuknarasi hore leknaba Ashum na makhoi su pau pinaram laga ahing lekna bani haidana ashi phamyum du da lakli Tony do makhoi na namna lekna ba puraklam mapham du yaurakpada miyam do poloina bagi thaurang to wa hongnaram matam du da ahalamana ashum na hairi mayam pumba amukta tabiyu lai khidrabi indola sigi masanu pido lamlap na laibana maram oiraga hayeng oina laklage hairi aduna aikhoi waraba suwana ne ngasigi ahi ngasida di khanglaga hayeng oina mathau mangam pangthok pina ba haisarai aduna laikai na hama khaidi ngasigi ahi ngasima masida lekpiro ashum na hayam Tony di ki bana kainom tawkhre matawani gi tungda ashum naksin dano pham aduga bai ayum do ina tumluragi peri tawduna hairi isa se kaya nuaiti tawbani ahingda number 2 tong ngaklabadi as magi do masa nungaite haijeli bani matau singaduna chalo kaina haira kadra khali bani Johnny na yare yamna wari bo taningdre nangi do ai khoina thajarani kaidro number 2 tong ninglabasu ai khoida adu hairo karimata kil ai khoina sangbini da ai khoina tungkhrabadi ine tharona oina sangjarasani asi hairakpada Tony de swai laukri Mina isidi kharaga kiringai sida amuk palakli asi haidun kinna thinjalai bobona yarisi mi singsu loina chanakri matam su thingsilakna bani
ꯊꯦꯡꯂꯒ ꯁꯤꯕꯒ ꯑꯣꯏꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯨꯝꯅꯕ ꯂꯥꯛꯅꯔꯤ ꯇꯣꯅꯤꯅ ꯃꯊꯧ ꯑꯩ ꯃꯌꯥꯏ ꯊꯪꯒꯦ ꯃꯇꯥꯏ ꯊꯪꯕ ꯉꯝꯂꯣꯏꯀꯣ ꯑꯩꯗꯤ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯃꯗꯤ ꯄꯨꯔꯛꯄꯅꯤ ꯃꯁꯤ ꯈꯜꯂꯒ ꯇꯨꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯇꯧꯔꯤ ꯖꯣꯅꯤꯒ ꯕꯣꯕꯣꯒ ꯃꯤꯠꯆꯤꯅ ꯈꯠꯅꯩ ꯑꯗꯨꯕꯨ ꯇꯣꯅꯤꯗꯤ ꯎꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ ꯇꯣꯅꯤꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯅꯥꯛꯇ ꯑꯃꯨꯛ ꯌꯦꯡ ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯕꯣꯕꯣꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯖꯣꯅꯤꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯔꯤ ꯃꯪꯕꯨ ꯃꯪꯂꯨꯕꯅꯣ ꯈꯪꯗꯦ ꯇꯞꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯊꯧ ꯂꯥꯛꯑꯦ ꯆꯪꯉꯛꯂꯦ ꯍꯥꯏꯕ ꯃꯥꯒꯤꯗꯣ ꯃꯪꯗ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕꯅꯤ ꯅꯣꯠ ꯇꯧꯔꯤꯉꯩꯗ ꯑꯣꯖꯥ ꯆꯪꯂꯛꯄꯒꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯅꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯦ ꯀꯅꯥ ꯂꯥꯛꯂꯕꯅꯣ ꯈꯟ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯥꯡꯅ ꯆꯥꯅꯔꯤꯕꯁꯨ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯁꯨ ꯁꯤꯠꯂꯛꯂꯝꯃꯤ ꯍꯨꯏꯁꯤꯡꯅ ꯃꯐꯝ ꯈꯪꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯇꯣꯅꯤꯅ ꯃꯊꯧ ꯇꯞꯅ ꯀꯧꯕꯅꯤ ꯑꯅꯤ ꯑꯗꯨꯗꯤ ꯇꯥꯕꯤ ꯄꯣꯠꯇꯦ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯇꯣꯅꯤꯗꯤ ꯀꯅꯥꯝꯇꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥꯁꯤꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯊꯥꯔꯣꯒꯤ ꯃꯆꯥꯅꯤꯄꯥ ꯇꯞꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯇꯣꯅꯤꯅ ꯍꯦꯛ ꯎꯔꯨꯔꯤ ꯀꯤꯅꯒ ꯀꯤꯔꯤꯉꯩꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯣꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯌꯦꯡꯉꯒ ꯈꯜꯂꯛꯏ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯤꯄꯥ ꯌꯥꯏꯃꯗꯤ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯁꯨꯃꯥꯡ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯃꯁꯤꯜꯗ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤ ꯇꯣꯅꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩ ꯃꯨꯟꯅ ꯌꯦꯡꯗꯕ ꯌꯥꯗꯦ ꯃꯤꯌꯥꯝꯅ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯌꯥꯏꯃꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯥꯏꯕ ꯍꯧꯔꯛꯏ ꯃꯇꯝꯗꯨꯗ ꯑꯃꯨꯕ ꯃꯩꯈꯣꯏ ꯃꯅꯤꯂꯣꯏ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯇꯣꯅꯤꯗꯤ ꯃꯗꯨ ꯎꯕꯗ ꯃꯀ꯭ꯂꯥꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯇꯥꯔꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗꯨꯅ ꯃꯤ ꯆꯥꯒꯤ ꯃꯤ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯌꯥꯏꯃꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯏꯃꯒꯤ ꯃꯃꯥ ꯊꯥꯔꯣꯅ ꯁꯥꯟꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯏꯃꯅ ꯆꯛꯊꯥ ꯍꯨꯟꯕ ꯇꯥꯔꯝꯃꯤ ꯂꯥꯏꯁꯤꯡꯗꯨ ꯆꯀ꯭ꯔꯤ ꯐꯠꯇꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯥꯏꯃꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯅꯥ ꯆꯥꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯇꯣꯅꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯀꯨꯏꯅ ꯄꯟꯊꯥꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯣꯠꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯃꯝꯕ ꯃꯔꯛꯇ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯃꯥꯗꯨꯅ ꯆꯪꯕꯗ ꯍꯜꯂꯝꯕ ꯀꯥꯡꯈꯜ ꯃꯔꯤ ꯑꯗꯨꯁꯨ ꯑꯃꯗꯤ ꯁꯣꯏꯕꯗꯒꯤ ꯊꯥꯗꯠꯂꯝꯃꯤ ꯃꯥꯁꯨ ꯃꯐꯝ ꯆꯥꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯌꯥꯏꯃꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯖꯣꯅꯤꯗꯣ ꯀꯥꯡꯈꯜꯅ ꯃꯃꯥꯏꯗ ꯊꯦꯡꯂꯛꯄꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯃꯝꯕꯗꯨꯗ ꯃꯥꯗꯨꯅ ꯃꯇꯥꯎ ꯑꯅꯤꯕꯨ ꯊꯤꯔꯝꯃꯤ ꯃꯄꯥꯅ ꯆꯥꯅꯔꯤꯕꯁꯨ ꯕꯣꯕꯣꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯅꯥꯈꯣꯛꯂꯤꯕ ꯆꯤꯝꯕꯥꯜ ꯃꯅꯨꯡꯗ ꯍꯦꯛ ꯊꯤꯡꯖꯤꯜꯂꯨꯔꯤ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕꯣꯕꯣꯅ ꯑꯣꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯖꯣꯅꯤꯁꯨ ꯑꯩꯅꯤ ꯃꯇꯥꯎ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯕꯣꯕꯣꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯤꯗꯤ ꯃꯩꯅꯒ ꯃꯝꯕꯅꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤ ꯐ꯭ꯂꯥꯁ ꯑꯃꯨꯛꯇ ꯊꯥꯜꯂꯛꯎ ꯐꯣꯟꯗꯨ ꯊꯤꯅꯔꯤꯉꯩꯗ ꯁꯨꯃꯥꯡꯗ ꯐꯛꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯥꯔꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯁꯤ ꯂꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯤ ꯕꯣꯕꯣꯅ ꯑꯣꯏꯃꯥ ꯀꯩꯅꯣ ꯁꯤꯕꯣ ꯖꯣꯅꯤꯗꯤ ꯀꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯐꯛ ꯑꯗꯨꯁꯨ ꯃꯇꯣꯝꯗ ꯇꯨꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯊꯥꯕꯜ ꯃꯉꯥꯜꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯁꯤ ꯍꯥꯏꯅꯔꯤ ꯖꯣꯅꯤꯅ ꯃꯇꯥꯎ ꯑꯃꯗꯨꯗꯤ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯕꯣꯕꯣꯅ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯎꯄꯥꯛꯄꯨ ꯑꯣꯏꯔꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯅꯝꯂꯒ ꯃꯥꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯖꯣꯅꯤꯅ ꯃꯥꯅ ꯅꯝꯕꯔ 2ꯒ ꯄꯟꯈꯤꯕꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯅꯤꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯣ ꯈꯔ ꯁꯨꯛꯂꯞ ꯇꯧꯏ ꯀꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗ ꯎꯏ ꯖꯣꯅꯤꯅ ꯑꯗꯨꯒꯤꯁꯦ ꯃꯇꯥꯎ ꯇꯣꯅꯤ ꯅꯠꯇ꯭ꯔꯅꯦ ꯂꯩꯔꯝꯕꯨ ꯈꯪꯉꯤꯗꯅ ꯅꯪ
ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯍꯟꯅ ꯊꯨꯅ ꯌꯦꯡꯗ ꯃꯄꯥꯜ ꯍꯦꯛꯇ ꯊꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯍꯣꯏ ꯃꯤꯅꯥꯏ ꯅꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯥ ꯅꯪꯕꯣ ꯑꯩꯈꯣꯏꯗꯒ ꯑꯃꯠꯇ ꯍꯧꯔꯝ ꯄꯣꯠꯇꯤꯅꯦ ꯌꯥꯝꯅ ꯀꯤꯗ꯭ꯔꯕ ꯅꯪ ꯍꯦꯔꯣ ꯁꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯪ ꯊꯤꯕꯗ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯅꯝꯊꯤꯕ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯃ ꯋꯪ ꯂꯥꯎꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ ꯖꯣꯅꯤꯗꯣ ꯍꯣꯔꯣꯛ ꯇꯧꯔꯒ ꯃꯅꯝꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯇꯣꯟꯒꯗꯣ ꯈꯨꯝꯖꯤꯜꯂꯤ ꯀꯔꯤ ꯊꯤꯅꯝꯅꯣ ꯁꯤꯗꯤ ꯑꯁ ꯀꯣꯛꯀ ꯉꯥꯎꯒꯦ ꯇꯧꯏꯗ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯈꯪꯗꯕ ꯑꯃ ꯄꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯖꯣꯅꯤꯗꯤ ꯇꯨꯡ ꯍꯟꯕꯗ ꯂꯣꯡꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯀꯣꯛꯇ ꯌꯩꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯕꯣꯗꯤ ꯃꯗꯨꯒ ꯎꯖꯕ ꯅꯠꯇꯦ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯗ ꯂꯩꯍꯧꯕꯗꯨ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯞꯊꯗꯅ ꯌꯦꯡꯂꯤꯕꯅꯤ ꯖꯣꯅꯤꯅ ꯃꯄꯥꯜ ꯊꯣꯛꯂꯤꯕꯣꯏ ꯈꯟꯅ ꯉꯥꯏꯔꯤꯕꯅꯤ ꯕꯣꯕꯣꯅ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯨꯏꯈ꯭ꯔꯦꯅꯦ ꯁꯣꯝꯗ ꯑꯥꯗꯒꯤꯁꯤ ꯌꯦꯡꯉꯣ ꯂꯦꯡꯂꯤ ꯇꯧꯔꯤꯕ ꯐꯤ ꯑꯉꯧꯕꯗꯨꯗꯒꯤ ꯊꯔꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯊꯥꯡꯒꯠꯂꯛꯏ ꯑꯔꯥꯞꯄꯗꯁꯨ ꯍꯨꯏ ꯀꯌꯥꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯕꯣꯕꯣ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯇꯨꯡ ꯍꯟꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎꯗꯨꯕꯨ ꯊꯤꯔꯛꯏ ꯇꯨꯡꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗ ꯕꯣꯕꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯇꯥꯎ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯣꯏꯊꯤ ꯊꯤꯔꯤ ꯖꯣꯅꯤꯅ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯗ ꯕꯣꯕꯣ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ 마수 마닝 아돔다 숨 짠짠 떠우두나 락바다 마기 마콩다 가리곰바 아마나 반도나 투살 아두가 나헤바 만바 콘셀라마 따라키 완타두나 따리바 마기 마타우두기 마타박다니 마는 넷 카이바다 아마두나 갸락두나 나헤리바 조니나 아유 이마 아이 그놈 떠리 샤로 볼랑가 로이나 띠글레바 타박다 묵바이레가 베리 떠우두나 하이리 베나 껍게 떠우샤바니 아두부 ngasa이 마나 우키바 musin mubado amuk ningsingaklam Johnny na tawribado bobodi loina uribani sangsinuna mataw singkhatki haidana kawri mataw konsil do tabada Johnny di amuk kibaga khangbaga mapa sanadun oima haidana mamangda amuk singe tawi bobodi sumangda laihawribado khangbana Johnny do chatana ba haidana tungadom digi Johnny gi phurito sitna paiduna singli 아마도수 시부 시드라바디 하이드나 포릿가 로이는 훈톡람나가 수망아돔도 센크리 기안가 따디 떠오리바 마타우도 나사이 도두나 라이람바 팍도 샷 호갈리 아두가 이꼬 실라가 마학나 마능다 파밀리 마기도 로리바 하이바도 오이라바 말리 와바 헨만두나 가리노 캉데 녜ꯛ 팜타이 조니나 아요이마 마광가디 틱톡리바니고 마툰도 캉나 나라 이 하이드나 문네 옌고이 아두가디 다로기 아시바 학상도기 마콩 상나 띵톡리바 콩비 마돌라두다니 마나 팜마가 라이람리바도 마두 우바다 캉프레 캉이 아두가 칸나 라오레이 아이 시레 마타오 까나 라이기 아이부 칸비오 숨나 꼬이라우 라오리 보보도 프라프랍 장실라가 조니기 구당도 따파이구나 싱 마나 캉싱싱바다 다로기 학상도 랭보이 락보이 떠오르리 마콧가도 라이마이다 딴 타부금나 고도비 아마디 콧야이도나 아묵 싱싱도나 라이마이다 남바도 아니야도나 핵 오로리 보보나 이봐 시리마다 아마니네 싫어 마통마람가 캉바나띠 더럽리바 모홍아도 에네나 끼바 헨클레이 마코야니 마닝가돔다 묵신치락람 쇼엄나나 감다우리 이몽다 로리바 토니도 까마기 마능다 똠민나 따신누나 로리 amamba kaduda kariso akibagi mawong laytabaduda wakaldo ni karadi tasay adubu mata wanigi kanbada amuk suwasay mata maduda magi maningda niyamana masamado singatlami toni makokta koy mamay kari laybagi haydana imungi kachilamada apikpa mangal machama amuk ngan amuk mutawribado urakli toni gi mihulgi khongsialdi ayawkri mahak na siragani haiba wakal sina mataw ani yamna uninglam karigi makhoibu taklamdana matom te yum masida sangibuno haidan tonina mataw ay lale nakhoibu hundokna saliba aise kayada lalibano leikai miyam nai khoi hombu yotchabi makhong ahumni hainabani kaidaw nungda thanadaba marupni mapi sintaribado amuk taithoki haidana khara non thabaga amuksu masamdo singai sauningba amaga loinana koy mama dun yengai ngasai mana kibadagi kangthol makhada lolubani
ꯃꯀꯣꯛꯇ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯗ ꯎꯔꯦ ꯃꯍꯥꯛ ꯄꯥꯄꯤ ꯀꯅꯥꯅꯅꯣ ꯁꯤꯕꯨ ꯅꯞꯁꯤꯜꯂꯤꯕ ꯑꯩꯒꯤ ꯁꯝꯒꯁꯦ ꯂꯣꯏꯅ ꯐꯥꯔꯝꯂꯦꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯥꯡꯊꯣꯜꯒ ꯄꯥꯅꯅ ꯅꯞꯁꯤꯜꯂꯤꯕ ꯃꯁꯝ ꯑꯗꯨ ꯁꯦꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯒꯤꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯆ꯭ꯋꯤꯡꯒꯝ ꯆꯥꯔꯒ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯅꯞꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯥꯔꯣꯒꯤ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯗꯣ ꯀꯥꯗꯣꯝꯗ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯇꯣꯅꯤ ꯇꯨꯃꯤꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯌꯥꯏꯃꯅ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯇꯥꯈꯤꯕꯅꯤꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅꯁꯨ ꯃꯥꯜꯂꯤ ꯏꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯃꯗꯤ ꯁ꯭ꯋꯥꯏꯗ ꯆꯤꯊꯔꯝꯂꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯁꯛꯊꯥꯛ ꯇꯝꯗ꯭ꯔꯕꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯂꯪꯕ ꯍꯧꯔꯛꯂꯝꯃꯤ ꯁꯦ ꯆꯥꯔꯣ ꯅꯪꯒꯤ ꯆꯥꯛꯊꯥꯛꯅꯤꯀꯣ ꯉꯁꯥꯏ ꯆꯥꯕ ꯌꯥꯍꯧꯗ꯭ꯔꯕꯅꯤ나 ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯅꯧꯕ ꯑꯃ ꯄꯤꯔꯕꯅꯤ ꯁꯤ ꯆꯥꯔꯣꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯣꯅꯤꯒꯤ ꯋꯥꯈꯜꯗ ꯚꯨꯠꯅꯕꯨ ꯀꯔꯤ ꯆꯥꯛ ꯆꯥꯕ ꯖꯥꯠꯂꯅꯤ ꯍꯥꯏꯅ ꯈꯪꯅꯤꯡꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥ ꯃꯥꯕ ꯍꯧꯔꯝꯃꯤ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨ ꯈꯔ ꯇꯥꯔꯤꯕꯗꯨ ꯎꯔꯛꯂꯤ ꯍꯋꯥꯏ ꯃꯪꯒꯜꯁꯤ ꯑꯣꯏꯔꯦ ꯚꯨꯠꯅ ꯆꯥꯔꯤꯕꯁꯦ ꯑꯩꯕꯨ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯥꯔꯝꯂꯤꯕꯅꯤꯅꯦꯀꯣ ꯑꯁ ꯃꯁꯤꯗꯤ ꯃꯣꯏ ꯃꯄꯥꯗ ꯄꯤꯖꯒꯗꯕꯅꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯃꯔꯨ ꯑꯃꯗꯤ ꯃꯥꯅ ꯀꯗ꯭ꯔꯧ ꯁꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯤ ꯃꯗꯨꯗꯒꯤ ꯃꯁꯥꯗꯣ ꯃꯀꯣꯛ ꯉꯥꯎꯕꯒꯨꯝꯅ ꯇꯧꯔꯛꯂꯤ ꯃꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ ꯊꯔꯣꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯝꯕꯅꯤ ꯊꯔꯣꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯎꯔꯛꯄꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯆꯥꯅꯤꯡꯕꯒꯤ ꯃꯤꯇꯥꯕ ꯍꯧꯔꯛꯂꯤ ꯃꯤꯠꯀꯨꯞꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯅꯤ ꯑꯃꯗꯤ ꯕꯣꯕꯣꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯀꯤꯅ ꯂꯦꯞꯂꯤ ꯖꯣꯅꯤꯅ ꯐꯨꯔꯤꯠꯀ ꯌꯥꯎꯗ꯭ꯔꯦ ꯃꯇꯥꯎ ꯑꯁ ꯑꯩ ꯏꯪꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯁꯤ ꯍꯥꯏꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯇꯥꯞ ꯈꯨꯟꯀꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯅ ꯏꯪꯕ ꯈꯔꯗꯤ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯍꯦꯛꯇ ꯆꯪꯂꯒꯦꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯕꯣꯕꯣꯅ ꯃꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯁꯣꯔꯒ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯤꯅꯦ ꯃꯥꯒꯤ ꯃꯔꯨꯞꯇꯣ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯣ ꯕꯨꯠ ꯊꯦꯡꯅꯔꯒꯅꯦ ꯈꯪꯂꯒ ꯁꯤꯗꯣꯏ ꯁꯔꯨꯛ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯖꯔꯒꯦ ꯅꯪꯁꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯕꯣꯔꯥ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯇꯥꯔꯤꯕꯗꯣ ꯃꯗꯨꯗ ꯍꯦꯛꯇ ꯆꯪꯉꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛꯇꯣ ꯁꯠ ꯆꯪꯈ꯭ꯔꯦ ꯕꯣꯕꯣꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯤꯅ ꯐꯔꯒꯅꯤ ꯈꯜꯂ ꯃꯥꯜꯂꯤ ꯃꯥꯁꯨ ꯕꯣꯔꯥ ꯈꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯈꯤꯔꯝꯃꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯈꯖꯤꯛ ꯂꯥꯟꯊꯔꯛꯄꯒꯅꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜ ꯀꯌꯥꯅ ꯈꯨꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡꯗ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤ ꯅꯨꯡꯁꯤꯠꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤ ꯁꯨꯃꯥꯡꯗ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯊꯔꯣꯒꯤ ꯍꯛꯆꯥꯡꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯐꯤꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯑꯃꯣ ꯃꯩꯈꯨ ꯃꯅꯤꯜ ꯀꯌꯥꯅ ꯃꯅꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯒꯤ ꯃꯁꯥꯗꯨ ꯈꯔ ꯂꯦꯡꯕ ꯑꯣꯠꯄ ꯍꯧꯔꯛꯂꯤ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯃꯅꯤꯡ ꯇꯝꯅ ꯅꯣꯛꯂꯤ ꯍꯤꯞꯂꯝꯕꯗꯒꯤ ꯁꯨꯝ ꯃꯁꯥꯗꯣ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯕꯤꯗ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯃꯁꯦꯜꯗꯨꯗ ꯍꯥꯏꯔꯤ ꯌꯥꯏꯃ ꯏꯃꯥꯒꯤ ꯌꯥꯏꯃ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯥ ꯏꯃꯥ ꯂꯥꯛꯂꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯣꯅꯤꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯨꯝꯅ ꯀꯧꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯀꯤꯕ ꯌꯥꯎꯅ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯅꯝꯈꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯏ ꯃꯇꯝꯗꯨꯗ ꯃꯆꯥ ꯌꯥꯏꯃꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯇꯣꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯑꯁꯨꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯔꯕꯗꯤ ꯃꯍꯥꯛ ꯅꯥꯇꯩ ꯑꯃ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯇꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯊꯥꯡꯕ ꯍꯧꯏ ꯃꯄꯥꯅ ꯆꯥꯅꯔꯤꯕꯁꯨ ꯃꯈꯣꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯍꯧꯅ ꯇꯥꯔꯛꯄꯗꯨꯗ ꯌꯥꯏꯃꯗꯣ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯏ ꯇꯣꯅꯤꯅ ꯏꯁ ꯀꯔꯝꯅꯣ ꯑꯩ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯑꯣ ꯑꯁꯤꯗꯒꯤ ꯎꯄꯨꯁꯤꯒꯤ ꯅꯥꯀꯜꯗ ꯍꯦꯛꯇ ꯂꯣꯠꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯩ ꯎꯄꯨꯗꯣ ꯈꯖꯤꯛꯇꯅꯤ ꯊꯦꯡꯂꯨꯕ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯎꯄꯨ ꯃꯊꯛꯇꯒꯤ ꯀꯣꯟ ꯈꯔ ꯑꯃꯨꯛꯁꯨ ꯂꯩꯃꯥꯏꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯦꯜꯂꯛꯇꯨꯅ ꯇꯥꯔꯤ ꯇꯣꯅꯤ ꯃꯛꯂꯥꯛ ꯑꯗꯨ ꯅꯤꯛꯂꯕꯅꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯑꯃꯗꯤ ꯂꯥꯛꯂꯤ ꯍꯧꯗꯣꯡ ꯃꯈꯣꯜ ꯁꯥꯔꯗꯨꯅ ꯃꯤꯌꯥꯎ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯣꯡꯂꯤ ꯌꯥꯏꯃꯅ
ꯑꯣ, ꯏꯃꯥꯅ ꯂꯣꯏꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯑꯣꯏꯔꯦ. ꯃꯥꯁꯨ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯈꯣꯡꯂꯤꯕ ꯑꯣꯏꯔꯦ. ꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ. ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ. ꯑꯩ ꯃꯅꯤꯡꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ. ꯁꯤꯗ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ. ꯁꯤꯔꯒꯕꯨ ꯍꯤꯡꯒꯠꯂꯛꯂꯤꯕꯔ ꯈꯪꯗꯦꯅꯦ ꯀꯧꯔꯛꯂꯤꯕꯗꯨꯕꯣ. ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ, ꯃꯇꯥꯎ, ꯅꯣꯏꯅ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯊꯟꯗ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ ꯑꯀꯤꯕ ꯃꯔꯛꯁꯤꯗ? ꯃꯇꯥꯎ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯥꯕꯩ ꯄꯨꯕ ꯉꯝꯗꯨꯅ ꯀꯞꯂꯤ. ꯃꯄꯥꯜ ꯑꯃꯨꯛ ꯊꯣꯛꯅꯤꯡꯂꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯅꯝꯕꯔ 1 ꯇꯧꯏ. ꯖꯣꯅꯤꯅ ꯃꯅꯝꯁꯤꯗꯤ ꯕꯣꯔꯥ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛꯇ ꯁꯠ ꯊꯤꯟꯗꯣꯔꯛꯏ. ꯃꯇꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯇꯥꯎ ꯍꯥꯏꯅ ꯀꯧꯔꯛꯏ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯕꯣꯕꯣꯅ ꯇꯣꯅꯤꯒꯤ ꯁꯤꯟꯕꯥꯟꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯀꯅꯥꯅꯕꯨ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯕ ꯍꯛꯆꯥꯡꯗꯨꯗ ꯃꯩꯇꯥꯜ ꯃꯀꯨꯝ ꯑꯣꯏ ꯀꯩꯑꯣꯏ ꯄꯛꯂꯕ ꯕꯣꯔꯥꯗꯨꯗ ꯂꯩꯔꯝꯂꯒ ꯊꯤꯟꯇꯣꯔꯛꯂꯒ ꯀꯧꯔꯛꯄꯗꯨꯗꯗꯤ ꯅꯝꯕꯔ 1 ꯇꯧꯁꯤꯟꯕꯒꯤ ꯁꯨꯠꯅꯤꯒ ꯇꯧꯕꯗꯨꯗ ꯎꯆꯨꯗꯨꯗꯤ ꯂꯣꯏꯔꯦ. ꯎꯃꯨꯔꯗꯅ ꯍꯔꯥꯎꯅ ꯍꯤꯒꯠꯂꯛꯂꯤꯕ ꯌꯥ ꯄꯔꯦꯡ ꯑꯗꯨ ꯎꯕꯗ ꯇꯣꯅꯤꯗ ꯅꯠꯇꯦ ꯕꯣꯕꯣꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯕꯅꯤ. ꯃꯤꯠꯀꯨꯞꯁꯤꯗ ꯑꯍꯨꯝꯗꯨ ꯊꯦꯡꯅꯕꯗꯨꯗ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯅꯩ. ꯇꯣꯅꯤꯗꯤ ꯀꯞꯂꯤ. ꯃꯇꯥꯎ ꯑꯅꯤꯕꯨ ꯇꯥꯛꯂꯝꯗꯅ ꯃꯥꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯨꯕꯗꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ. ꯋꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯇꯥꯎ ꯑꯅꯤꯅꯗꯤ ꯃꯥꯕꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯆꯠꯂꯝꯗꯦ ꯍꯥꯏꯗꯨꯅꯤ. ꯖꯣꯅꯤꯅ ꯌꯥꯔꯦꯁꯦ, ꯌꯥꯝꯅ ꯋꯥꯔꯦ ꯀꯞꯂꯤꯅꯤꯅ ꯇꯧꯔꯤꯕꯗꯣ. ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ. ꯇꯣꯅꯤ ꯅꯣꯛꯐꯦꯠ ꯇꯧꯁꯤ. ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗ꯭ꯔꯤ. ꯁꯨꯃꯥꯡꯗꯒꯤꯗꯣ ꯍꯧꯒꯠꯍꯧꯔꯕꯅꯤ. ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯆꯥꯅꯤꯄꯥꯗꯨ ꯍꯧꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤꯕꯅꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯌꯦꯡꯕꯗ ꯎꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯅꯤ. ꯑꯩꯈꯣꯏꯁꯨ ꯇꯔꯥꯏꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ. ꯏꯪꯈꯣꯜ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯃꯨ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯕꯅꯤ. ꯃꯇꯥꯡꯗꯨꯗ ꯃꯅꯤꯡ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ. ꯌꯥꯏꯃꯅ ꯃꯃꯩ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯋꯥꯏ ꯁꯝꯆꯞ ꯌꯨꯡꯈ꯭ꯔꯦ. ꯌꯥꯏꯃꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯃꯈꯣꯏꯁꯨ ꯈꯪꯕꯅ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯏꯃꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟꯕꯥꯟꯗꯨ ꯄꯨꯟꯁꯤꯜꯂꯤ. ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯤꯕ ꯈꯔꯗꯤ ꯐꯔꯦ. ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯑꯌꯨꯛꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯂꯥꯛꯂꯦ. ꯄꯣꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯗꯨ ꯊꯥꯡꯇꯣꯛꯅꯕ ꯌꯦꯡꯂꯛꯄꯗ ꯂꯩꯀꯥꯏꯅ ꯌꯣꯠꯁꯥꯕꯤ ꯃꯈꯣꯡ ꯑꯍꯨꯝꯅꯤ ꯍꯥꯏꯅꯔꯤꯕ ꯕꯣꯕꯣ, ꯖꯣꯅꯤ ꯑꯃꯗꯤ ꯇꯣꯅꯤ ꯃꯈꯣꯏ ꯎꯗꯕꯗ ꯑꯍꯜꯁꯤꯡ ꯑꯗꯣ ꯂꯥꯛꯅꯕ ꯀꯧꯔꯨꯔꯤ. ꯑꯁꯤꯕ ꯍꯥꯞꯂꯤꯕ ꯀꯨꯗꯨ ꯊꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣ ꯑꯃꯗꯤ ꯖꯣꯅꯤꯅ ꯃꯃꯥꯡ ꯊꯪꯅ ꯀꯨꯗꯨ ꯊꯥꯡꯂꯤ. ꯑꯗꯨꯒ ꯇꯣꯅꯤꯒ ꯌꯥꯏꯃꯒꯅ ꯃꯅꯤꯡꯗ ꯄꯨꯔꯤ. ꯌꯥꯏꯃ ꯃꯃꯤꯠ ꯈꯥꯅ ꯇꯣꯅꯤꯗ ꯌꯦꯡꯉꯛꯏ. ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯇꯣꯅꯤꯁꯨ ꯈꯪꯏ. ꯄꯣꯂꯣꯏꯕꯒꯤ ꯃꯩ ꯆꯨꯕ ꯍꯧꯔꯛꯄꯗ ꯑꯃꯝꯕ ꯅꯣꯡꯒꯤ ꯃꯄꯩ ꯀꯌꯥꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯄꯅ ꯃꯊꯛꯇ ꯈꯜꯂꯝꯕ ꯆꯟꯗꯋꯥ ꯃꯔꯤ ꯑꯗꯨꯁꯨ ꯇꯠꯈ꯭ꯔꯦ. ꯃꯤꯌꯥꯝꯁꯤꯡꯗꯨ ꯃꯤꯄꯥꯏꯕ ꯍꯧꯔꯛꯏ. ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯁꯥ ꯃꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ. ꯃꯁꯤꯒꯤ ꯆꯟꯗꯋꯥꯒꯤ ꯊꯥꯀꯟ ꯃꯔꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯁꯤꯟꯅꯕ ꯁꯦꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯥꯅꯕ ꯁꯦꯝꯃꯤ. ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯌꯥꯏꯃꯗꯨ ꯃꯈꯨꯠꯇ ꯂꯥꯏꯁꯣꯜ ꯑꯃ ꯁꯣꯜꯂꯒ ꯇꯣꯅꯤꯗ ꯅꯥꯟꯊꯔꯝꯃꯤ. ꯑꯗꯨꯒ ꯃꯉꯣꯟ ꯅꯣꯛꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯌꯥꯏꯃꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯎꯔꯝꯕ ꯊꯣꯛꯂꯕ ꯕꯣꯕꯣ ꯑꯃꯗꯤ ꯖꯣꯅꯤꯒꯤ ꯃꯤꯐꯨꯗ ꯌꯥꯏꯃꯗꯣ ꯄꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯔꯨꯞꯀꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯀꯤꯗꯕ ꯃꯈꯣꯏ ꯑꯍꯨꯝ. ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯣꯠꯁꯥꯕꯤ ꯃꯈꯣꯡ ꯑꯍꯨꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯇꯝ ꯆꯨꯞꯄꯗ ꯇꯠꯅ ꯊꯥꯅꯗꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯆꯤꯡ ꯐꯠꯇꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯆꯞ ꯃꯥꯟꯅꯕ ꯑꯍꯨꯝ. ꯇꯣꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ. ꯊꯋꯥꯏ ꯍꯛꯆꯥꯡ ꯆꯨꯛ ꯌꯨꯡꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯃꯇꯥꯎ ꯑꯅꯤꯗ ꯇꯞꯅ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯃꯄꯤ ꯆꯦꯟꯊꯕ ꯍꯧꯔꯛꯂꯤ. ꯕꯣꯕꯣ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯇꯣꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯇꯣꯅꯤ, ꯅꯪ ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯥꯏꯔꯨꯁꯤ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯍꯪ ꯀꯌꯥꯅꯤ ꯍꯪꯂꯤꯕ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯤ. ꯃꯇꯥꯡꯗꯨꯗ ꯖꯣꯅꯤꯅꯁꯨ ꯇꯣꯅꯤꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯪꯉꯛꯏ. ꯃꯇꯥꯎ, ꯀꯔꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯅꯪꯒꯤꯗꯃꯛ ꯅꯇꯥꯎ ꯑꯅꯤ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ?
si hayo ba karigi wa ngangdri bano nangna to mina leiraga tarak liba nang ina pido madu maro madi lei ai khoi khang bangam di si haidana makhoi ani summa pi ta na kap asema marup haiba si asumna tawra marup amagi tarak liba pi adu gi haurak famni makhoi na thiri makhoi ani gi mitsu pi tana thumat toni bu si ana konsin bi makhoi ani gi matawduna toni de amuk ki hena thamoi kai khri mitki pi sumanin tamli maya launa kaduna wa ngang mangam daba mataw ulakpada bobo zoni di swai laukri mathanung na sit na kolaga tap na hai i khonjel nikna bobo na kanano haiba matu taklo mataw nang wa ngang rabasu mit aduna to oi rabasu ai khoi da taw matam duda toni gi mit yeng do yai badi yeng mit yeng do scenary ba ani do hauksik ti khangli pom namak yai magi thorang ni haiba bobo na sangsin na yai magi mama idu kin namak khang ten ten jalli yai madu na hi tari joni su khang udi sangsin na yai magi mathabak ta khongpak na bak launa kauksil miyam do sensin na khampok ni matam duda toni gyan mang na laimai da takri joni yamani bobo sensin na mataw si nang kai dorage mayam question sian aduna toni bu yum da porlam toni do mayam na makhong noi be yaw ising tha ba yaw gyan lang na bakkan hotnari adu bu toni di gyan adu mak ta ki toni ki mama thamoi sok teng tha na kap pa horli ima gi thoiba isa bu kai dore se hagalo nang ima na hairi ba si ta da bra loire dana ima di mangjare ima gi thoiba tanna kauduna kap bobo amadi zoni bu yenglakli aduga sumna mo hairi isa sa nataw si imana kauba kumlatre nakhoi ma bu amuk ta hodu karigi mana tumli bano lai mai de khotumna su suduna wan tha dra kapli mama dudi mataw du yengo ngamdi miyam su thamoi kai ba hai bu oiri ina so laba mai thong ani du su mataw gi mama ida nungsina nan biraga hairi khoi lak ibasi udra bar mataw mahok sagum nangi harau minoktana ai khoi bu kaudriba karigino ngamdana mathada sena konsinduna thamoi sokna kapli marup ani dusu mathangi numini toni di gya lakpa kauba laitri miyam pumna wa khana ba horlami karamna mataw si oikiba kanana su khangri lai khorum na ba hairi al singna taglakpadagi matung inna joni yamadi bobo makhoi ani amai bi yamagi yum yarakli maring phunal singi amai bi gaidil unari bobo di amai bi do ubada sangsin duna makhong sokna khorum chai aduga thokri ba wari pumbaliram zonina ima nasabu nungsibiyo ai khoigi marupi thawai di kanbiyo khonjel na mitagi pi ta na hairak paduda amai bi gaidil yu khasik nungsiba poksai gaidil yu na sa ima lairibasidi kari thoina wanu ima na soidana nakhoigi mateng pangge si hairaga mami uisanduna laimit thanduna yengba hokri hausikti gaidiliona waram pumba loina makhangli loribadi toni gi pibukda posak ama lairibada uri madu lokthoklaga thauma sama tawdaba yaroi haiba khangli bobo amadi zoni bu yenglaga asumna hairi isa sa imaga punna nataudugi manakta chalasi aruba thawamadi tawdaba yaroi dawri sumna makhoi punna toni gi mayumda lakli amai bi sanglakpaduda nahan makhai wakhal tadana karisu sada thakna lairamba toni do mawng ama tawrakli masa pumba thak niktuna amai bi du di yenglaga yamna sauna khonsel ani ohum punsin naduna ngangba lawba hori nang mafam asida kaidoba lakpano satkro hatkani aina loina tumna hatkani kaidiluna is phibam sidi a yaukredana ai khut thadaba yararoi si hairam laga laimai de khongrai ta na phamli hairaga lairol son horaklan toni sumayam sangduna phanari amai biduna tawribado mamit khani yengli amai bidisu masil da lai sol son malepti
ꯃꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯂꯤꯟꯒꯨꯝꯅ ꯁꯥꯊꯦꯛ ꯇꯝꯂꯤ ꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯅ ꯂꯩꯃꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯍꯧꯔꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯔꯤꯡ ꯐꯨꯅꯥꯜ ꯑꯣꯏꯕꯤ ꯁꯤꯡꯒꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯜ ꯌꯥꯏ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯑꯔꯪꯕ ꯌꯥꯏ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯒꯥꯏꯗꯤꯂꯨꯒꯤ ꯃꯤꯠꯇ ꯆꯪꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯖꯣꯅꯤꯒꯤ ꯂꯩꯕ ꯀꯤꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯕꯣꯕꯣꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯖꯣꯅꯤꯅ ꯃꯇꯥꯎ ꯑꯃ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯁꯤꯁꯨ ꯑꯃꯨꯛ ꯕꯨꯠ ꯆꯪꯂꯕ ꯀꯔꯤꯅꯣꯝ ꯇꯧꯔꯤ ꯑꯩꯒꯤ ꯕꯤꯄꯤꯒꯤ ꯀꯇꯥꯁꯦ ꯕꯥꯔꯣ ꯌꯧꯋꯦ ꯍꯥꯏꯕ ꯑꯁꯤ ꯀꯩꯒꯤꯗꯨꯅ ꯆꯦꯜꯂꯒ ꯁꯥꯎꯝ ꯎꯛꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯕꯣꯕꯣꯅ ꯍꯣꯏ ꯃꯤꯅꯥꯏꯁꯤꯗꯤ ꯅꯪꯅ ꯇꯥꯟ ꯀꯥꯏꯕꯁꯤꯗꯤ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯃꯇꯥꯡꯗꯨꯗ ꯑꯃꯥꯏꯕꯤꯗꯣ ꯃꯤꯔꯣꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯦ ꯂꯧꯊꯣꯛꯄꯤꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯟꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯇꯣꯅꯤꯒꯤ ꯈꯅꯥꯎ ꯃꯅꯨꯡ ꯌꯧꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯅꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯣꯊꯣꯔꯛꯂꯝꯃꯤ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨ ꯑꯃ ꯑꯣꯊꯣꯛꯄꯗ ꯌꯥꯎꯔꯛꯂꯝꯃꯤ ꯕꯣꯕꯣꯅ ꯏꯃꯥꯏ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯧ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯅꯥꯎ ꯃꯪꯒꯜ ꯃꯔꯨꯁꯤꯒꯤ ꯑꯣꯏꯔꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯒꯥꯏꯗꯤꯂꯨ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯁꯨꯛꯂꯞ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯁꯥ ꯃꯪꯒꯜ ꯃꯔꯨ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯏꯔꯣꯜ ꯌꯥꯎꯔꯕ ꯃꯪꯒꯜꯅꯤ ꯃꯁꯤꯒꯤ ꯃꯍꯟꯐꯝꯗꯤ ꯁꯤꯈ꯭ꯔꯕꯤ ꯊꯋꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯤꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯁꯤ ꯂꯝꯗꯝ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯃꯁꯤꯕꯨ ꯉꯝꯂꯕ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯍꯤꯡꯂꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯇꯥꯎꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯇꯥꯎ ꯑꯅꯤꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯕꯣꯕꯣ ꯖꯣꯅꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯃꯥꯏꯕꯤꯗꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯣꯏꯔꯦꯀꯣ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯀꯤꯅꯗꯦ ꯅꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯪꯒꯜ ꯃꯔꯨꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯂꯥꯏꯔꯣꯜ ꯁꯨꯅ ꯌꯥꯎꯕ ꯃꯔꯝꯅ ꯂꯩꯇꯥꯏꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ ꯅꯈꯣꯏꯅ ꯉꯝꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯛꯂꯒꯦ ꯑꯩꯅ ꯊꯥꯔꯤꯕ ꯐꯛꯁꯤꯗ ꯇꯨꯝꯂꯣ ꯅꯪꯒꯤ ꯂꯨꯈꯨꯝꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯒꯦ ꯑꯩꯒꯤ ꯂꯩꯋꯥ ꯑꯃꯅ ꯁꯣꯏꯗꯅ ꯇꯨꯝꯊꯔꯛꯀꯅꯤ ꯑꯗꯨꯒ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪꯗ ꯆꯠꯂꯨ ꯃꯐꯝꯗꯨꯗ ꯁꯤꯈ꯭ꯔꯕꯤ ꯊꯋꯥꯏ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯅꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯃꯪꯒꯜ ꯃꯔꯨꯁꯦ ꯃꯉꯣꯟꯗ ꯄꯤꯖꯔꯝꯃꯨ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯥꯅ ꯄꯤꯔꯤꯕ ꯐꯤ ꯑꯉꯧꯕꯁꯤꯅ ꯅꯍꯥꯛꯀꯤ ꯅꯃꯥꯏꯗ ꯀꯨꯞꯁꯤꯟꯕꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯁꯤꯅ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯧꯀꯣ ꯊꯥꯎꯃꯩꯁꯤꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯒꯗꯕꯅꯤ ꯃꯪꯒꯜ ꯃꯔꯨꯁꯤꯒ ꯐꯤ ꯑꯁꯤꯒ ꯆꯦꯠꯅ ꯄꯥꯏꯌꯣ ꯏꯃꯥ ꯂꯥꯏꯔꯣꯜ ꯁꯣꯟꯕ ꯍꯧꯔꯒꯦ ꯕꯣꯕꯣꯅ ꯏꯃꯥ ꯃꯥꯏꯕꯤ ꯏꯇꯥꯎꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯊꯥꯕꯤꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣ ꯐꯛꯇꯨꯗ ꯍꯤꯞꯊꯈ꯭ꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯈꯨꯠꯇ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯕꯣꯕꯣꯒꯤ ꯃꯔꯥꯏꯕꯛꯇ ꯅꯝꯕꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯪꯂꯩꯕꯥꯛꯀꯤ ꯇꯥꯏꯕꯪꯗ ꯌꯧꯔꯤ ꯁꯤꯡꯁꯥꯡ ꯅꯥꯄꯣ ꯃꯔꯛꯇ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯊꯜꯂꯤ ꯌꯦꯡꯂꯨꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤ ꯕꯣꯕꯣꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯂꯕ ꯊꯧꯔꯤ ꯑꯃꯅ ꯀꯤꯁꯤ ꯊꯥꯗꯨꯅ ꯊꯝꯂꯝꯂꯤꯕꯗꯨ ꯎꯔꯛꯂꯤ ꯕꯣꯕꯣꯅ ꯃꯆꯟ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯋꯥ ꯉꯥꯡꯂꯛꯇꯦ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯧꯔꯤꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯕꯣꯕꯣꯁꯨ ꯊꯧꯔꯤꯗꯣ ꯉꯝꯅꯕ ꯀꯤꯁꯤ ꯊꯣꯛꯄꯤꯔꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯜꯂꯛꯂꯤ
Bobo kibana kayom tawkri matawdu ubada nipi masyado tapna taibang mi uhan bahoraklan. Pi masyado wari saba horai. Aigi mingdi Charlie kawi. Ado damsagi mingdi kari kawge. Bobo da damsa kaina kawrakpaduda wakal kadi ayawkri. Nokfet ka tawi. Miyam na Charlie ka haina ba pencil gi lairin biduro. Charlie na, hoy, I say, the most popular in the world. But adudagidi kadaydagi no, tamsit akabi man bi amalaklaga, aigi power loy na loss oikri. Makoy ni assume na wari saring ay koyru taumay do tungki gadawri. Amay bidisu akalwari, bubosu kudong tiba tarani kalubada. Johnny lay bangamdri. Johnny na, ini may biya, koyru si tumba na hanbatari. Ay sumafam do da tabiyo. Yam pakat na hari. May bidon, pare, lao, ima tabiragi. Manggal maruse nang amuk payo. Asum na hayrak pada bobogi makutagi manggal marudo Johnny na lauraga mukpayri. Johnny humang yam na kangi haidana madi purit litta na hiptay. Purit litta bidi hiptay. Madudagi lairo suwan bada masu manglaybak lamaduda foot fawdurakli. Bobogi kutagi manggal marudo lautoki baduda asom da baboshu karigumba maning singlakpa horai. Laymayda mamito pagtaduna kadayda tahorabagi haidana koi titiri. Matamduda Johnny do manakti leplaga layrambadu ubada yamna harawna kaurai. Mataw, nangdi kamay na mafamsida. O alip lilagi apay bipakto madutong nagalakib. Si haridi parani niya. Nakandagi nipi yaman leplibadu ulakli. Mataw, kanano sibo? Nangdi na tau pangtu o haidana setkraga sida koksawi siga romance ka tawduna lahiriboyre. Nangi kuirudo battery charge loy hawdrobani. Si hayrak pada bobo pakali. Charlina, kariya, ay bukok siya wikay na. Puris hulit tarbat rajan man ba ang awan na. Ay siya, mipong kuding magnakangari ba, Charlie hay ba buto ni kang labra. Oh, yam na kiko, no yes dagi hinakang ba buturo. Ay nawalaw de. Asum na hay narak padagi aniya do, pwede na rai. Charlie sumaru kokli. Aduga, Johnny su kangraw loy na magsigay bili. Mataw do yeng mangamdre, bobo na. Yari tuklosi, matam laytri. Aduga karatap na Charlie da hayrai. Charlie, ay ko'y gimating amuk tapang biyo. Kari mating no. Hawak ba mataw ahong giwari po matam do na kangali. Wari po makanglabada, Charlie do nungay taba po Masu mating pang lagi hayo na kankay. Charlie na, ay gitong inarao. Ado, yam na di sati ba ni? Masak to su yam ki ba ni? Charlie na makoy anibu taway dugi manakta purakli. Matam do da yam na saura ba hingsabi man ba maturakli. Mahak na noro ka at yaga segay gitaw. Mani da siyang na magtarogi taway ni. Magi kut asaw ba do na makoy ahong kangaw do na supay pa silaga wang na tanggalai. Kaang na kang sunok na makoy ahong pusaragi misa da bakwiri hayda na masin mayaga do inam nam tingway wangang bahoray. Nga sidi ay aram korang bakok lani. Ha 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 na kang nanukli. Ahum di kangaw na tao kapay silaga tangkalak pa doon masiling buod ba faw bang mundri. Johnny do wakal na malagli. Tarogi saura mamakul anido mayanan kan sili. Amado su nado na karatado ray. Yam na saw ni yeng laga amu hari. Nang hana sarage do hayda na mayalaw na karagli. Matam do da Johnny na manggal marudo marwon kukapi kapadaw na taway do gimayamanong da kapsin kira. Sumtawrak pada taway do amu may kuon do na paikri. Kudakta. Kanghaw do na on kiban. Makoy ahong waba na sorsang na holi. Bobo na matawgi makutsing do na matam laytri matagom tsala siyari. Ado masan Charlie ay koy amuk siya lagi. Yam na nungay ta na hayrak pa ni. Matang lagaba din niya. Kari layro hayri ba no? Charlie na. O kaksingi boraga kawagi watin ga layro o. Nokpet ka sutawri. Johnny na. Stibong di aroy bini. Buta na puy hay doon. Tap na ni ko suwali ba doon. Asum na makoy kay na si hay na rin. Bobo di nga say di gifi ang awo doon na mamay do kukti tawrak pada Johnny doon na tapay. Johnny na mataw.
ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯆꯥꯔꯂꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕꯗ ꯐꯤꯗꯨꯁꯨ ꯌꯥꯎꯈ꯭ꯔꯤ ꯕꯣꯕꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎꯗꯣ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯍꯦꯛꯀꯨꯕꯨ ꯖꯣꯅꯤꯅ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯆꯥꯔꯂꯤꯁꯤ ꯌꯦꯡꯗꯅ ꯂꯩꯔꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯎꯅꯥ ꯃꯌꯥꯝ ꯍꯦꯛꯂꯒ ꯐ꯭ꯂꯣꯛ ꯇꯨꯔꯒ ꯁꯦꯠꯄ ꯍꯥꯏꯗꯨꯅꯤ ꯎꯅꯥ ꯃꯌꯥꯝ ꯍꯦꯛꯂꯒ ꯌꯥꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎ ꯑꯗꯨꯅ ꯃꯃꯥꯏꯗ ꯀꯨꯞꯁꯤꯜꯂꯤ ꯆꯥꯔꯂꯤꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯃꯀꯣꯛꯇ ꯐꯨꯠ ꯐꯥꯎꯗꯣꯔꯛꯏ ꯑꯣ ꯃꯥꯜꯂꯦ ꯑꯣ ꯇꯥꯃꯣ ꯇꯔꯖꯥꯟ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯅꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯤ ꯌꯥꯝꯅ ꯋꯥꯅ ꯃꯃꯤꯠ ꯄꯥꯡꯕ ꯍꯧꯔꯛꯂꯤ ꯅꯥꯀꯟꯗ ꯃꯇꯥꯎ ꯑꯅꯤꯅ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯇꯣꯅꯤꯗꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯔꯨꯞ ꯑꯅꯤꯁꯦ ꯁꯤꯔꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤꯀꯣ ꯑꯃꯥꯏꯕꯤ ꯒꯥꯏꯗꯦꯟꯂꯤꯌꯨꯅ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯄꯤꯁꯨ ꯇꯥꯅ ꯀꯞꯆꯔꯤ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯑꯃꯥꯏꯕꯤꯗꯨꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯂꯦꯗꯅ ꯃꯔꯨꯞ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯗꯕ ꯑꯁꯦꯡ ꯃꯔꯨꯞ ꯑꯃꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯆꯦꯜꯂꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯅꯗꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯑꯃꯗꯤ ꯀꯣꯃꯦꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ ꯑꯦꯟ ꯕꯤ ꯑꯦꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ